A very good evening. Mayam punoku Wahanthok eiba Punsi episode number 11 asida taramno okcheri. I hope you had a great bye-bye of 2025 and 2026 ki anoba steps, anoba days, anoba numitsing adongi punsida yamna nungaiba momentsing oiri haina ihaki saitagi thajaba thamjari amasung I am wishing you, all of you, a very, very happy new year 2026. Anoba Zahina Lakpada, Adongi Punsida, Adongi loved one, Adongi family gi Punsida, Nungayai Faba, Punsida Isana, Ningzeru Bakuding, Taibang Simba Mapuna Tungan Biba, Ningzeba Tauzeruba Kuding Mai Pakpa, Ahin Balebel the Mai Pakpa. Punsida matam sang dagi ningjarakpa adugumlaba dream nadraga adugumlaba pandamama objective ama isagi lejribasing khudingmak haiba sahi asida mai pakna pangthuk pangamba haksang phaba shanti oiba nungai phaba meaningful oiba joy meaningful oiba life ama meaningful oiba punsi ama hingba ngamba adugumlaba sahi ama oiresanu haina mayam puno ki mafam dai haki sai te best wishes thamjari amasung taibang semba mapugi mafam da thauni jari loina na leibak asida aikoina suffer tawriba leibaki tangda tangta da phibam sisu tangta ba shanti oiba phibam ama lakpo irasanu haiba adugulaba haki best wishes thamjaraga ngasigi episode Wahanthok eiba Punsi episode number 11 asida mayam punamapu taram no okcheri. One second, mayam minimum tapibiu ai battery low signal amalai ai battery amta connect tawjage ai PC se. Okay, again a warm welcome to Wahanthok eiba Punsi episode number 11. Wahanthok eiba Punsi gi aikoi gi anoba sahisina lakpada 2026 ki oina Wahanthok eiba Punsi gi fresh oiba anoba adugulaba episode amani episode number 11 asi hairiba episode asida aikoina maru oina aikoi gi skills life the skills saibasi karigi damakte important oiribano skills ki matang da koi already mamang episode ahum da discuss to mina kare skills sai base karino karam be skills sai koi pusida darkar oi skills karam haina develop to gani skills ki importance karino skills se yaudra punsida kari mangsa boy skills se leira kanda punsida karam haina success achieve to yai by design success achieve to yai success achieve to the skills ki role karino haibna sing base koi in detail koi discuss to mina khare hokiba episode ahumda and ngasigi episode side haibadi episode number 11 nasida su koi skills ki matang da koi to some extent koi nizagani amasung skills ki conversation na si koi luisin minagani and then we will get into another koi step amada koi next step tamo koi sangsin minagani next step ta koi taking actions punsida action low basigi taking action hai basigi karamba role lay sina punsida mai pak pada Wahanthok leina punsi ama hingbada masigi role se karino sigi matang da koi discuss to minagani ko taking action sai base punsi amne important oraba yamne important oraba dugum laba agenda amani gi yam important oba pillar amani ko gi house of success and fulfillment ai koi nei najariba gi framework punsida by design success oibagi framework koi nei najariba sida taking action
action habits yamna important oiba dugum laba pillar amani sigi matang dai ko in detail le najagani action se karam haina logani ko ye action se karam haina effective po hengani what is the best way to take actions action se karam matam da logani action lobagi wakhan se puning dagi thamoi dagi karam haina fawhan gani ko gi procrastination delay tawbagi postpone tawbagi habit se karam haina ko kill tawgani amasung action se smart action ko thabak kitang suba result jamna phangba result yamna phangba adugum laba smart action efficient way of taking action se karam haina chip tawgani haiba sing se punsi ama semgat pada mai pakpa punsi ama semgat pada yamna important oiba adugum laba topic ngaktani haiba topic sida koi sangsin minadringai mamangda mukasu amuka yam ten na mayam dai share tawjage Wahanthok eiba Punsi haina ihangna semgatchariba platform asi movement amani mase ihangna YouTube channel ama hangaga adum ihangna content khara semaga viewer phangnabagi honajaba adum laba effort nasade adumaina tawba misu mayam lei I respect them also makoi po ina makoi tawriba thabak singdo value yaude haiba nachade aihaki pandam sidi aihaki tawjariba aihaki effort mayam se tongali aise performance show nachade ina tawjari se aina yamna wangang ba hi natraga yam phajaba show ni natraga yengbada yamna attractive oiba dugumlaba video singni haina ina masi share tawjaba nachade aihana tawjari basi maruoina ngasigi mirol tungi mirol singna makoigi punsida Wahanthok leina punsi ama hingbada makoigi punsida mai pakna ba honabada madugi khongjang duda guidance phangba yaba mentorship phangba yaba dugumlaba machak available ohenba dugumlaba platform ai han semgachabani maramde haki punsida haki journey da ehangna remote village tagi hauraga ehangna corporate vice president ama phawba yorokpagi lambi sida ehangna guidance amasung mentorship leiraktabana maram oiraga guidance amasung mentorship leiraktabana maram oiraga ehaki punsida awaba chaitheng kaya phangjakiba ehagna matam mangkiba ehaki mamal yamlaba effort money daidi time kaya mangkiba haiba mayamdo khwaidagi maru oina adugi su mathakta ehaki wakalda ehaki mind da phangkiba chaina kaya ehak kaya rakhana depression chacharuba aigi punsi se temsil lage haiba moment phawba adum moment kaya rakhana changsiluba adudagi hagna rescue tawjaraga isana isabu rescue tawjaraga hanba naidana yagna yaki punsi gi panthung phamgi maigeida progress oibagi maigeida changsin jarakpa mayamna nungsi birakpa mayam gi support phangjaba team gi support phangjaba aigi family aigi loved one mayam gi support phangjaba universe ki mahausa gi support phangjaba sinamram moiraga aihakna ngasi fabu lakjaba tawbatabu aihaki lambi sida aina lakchari ba lambi sida ai ngasi fawda progress oiba lambi gi lambi sida lakchaba ngamjaraga su aihaki lambi sida kayara khanai punsi se mai thiba yabagi phibamda aise rock bottom fawa yoruba do haiba phibam singse haiba mongi journey se ngasi gi miron amasung tungi mironna makogi punsida asigul bachaitheng asi phangdana makogi mang chakhatpagi lambida makogi success oibagi lambida haiba aihangna phanglagiba pain mayam se phangdana chatpa ngamnabagi damakta aihaki ngasigi platform aigi movement ase hogachabani mase aigi punsigi vision ki part amani ai punsigi life ki purpose ki part amani aigi life ki purpose ki part amoina masi tawjabani aigi punsigi aroiba nungsa sor aigi aroiba last breath fawba mase ai tawjagi haina hoji phawgi hope thamjari mayamna hariba aihaki movement asida pina birakliba support nungsiba viewership mayamna share to biriba mayamna aibu puning thogat piriba mayam sigi damakta mayam punamapu aihakna nolukna thagatsari amasung khurumjari tungdasu asigum laba support asigum laba puning thogat piba asig nungsiba pinabiba si continue to biu haina mayam punamapu aihakna nolukna khurumjari yaragadi hariba platform hariba videos mayam si miti macha khuding makta phanghansi maramdi
ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯒꯥꯏꯗꯦꯟꯁ ꯑꯃꯁꯨꯡ ꯃꯦꯟꯇꯔꯁꯤꯞ ꯐꯪꯕꯒꯤ ꯑꯙꯤꯀꯥꯔ ꯔꯥꯏꯠ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯩꯍꯥꯛꯀꯤ ꯑꯦꯐꯔꯠꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯔꯤꯈꯩ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯉꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯦ ꯍꯥꯏꯅ ꯑꯩ ꯀ꯭ꯂꯦꯝ ꯇꯧꯖꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯁꯦ ꯂꯥꯁ 20-30 yearsꯗꯒꯤ ꯍꯧꯅ ꯄꯨꯟꯁꯤꯗ ꯀꯔꯝ ꯍꯥꯏꯅ achieve togani karam haina how to succeed by design in life how to live a meaningful life haibasigi matang da ai isagi ahenba matam effort thadaraga ai research tawduna lakchai punsida mai pakraba achoba impact kaya pikraba punsi singi life singi matang da hagno research tawjerui makoi punsi gi success oibagi formula singi hagna nainazarui amasung ai hagna ai lyric aigi book Amazon best selling book from the countryside to the boardroom hariba lyric asida so I have no framework I have no tips and tricks kaya share tawjaki punsida success oibagi ai sigi lambi sida expert amani haina lawjade sigi lambi sida I have student amani haina lawjai I have ki punsi se aroiba mikup hauba how to succeed in life by design how to live a meaningful life Wahanthok leina punsi karam haina hingani punsi da by design success karam haina achieve tawgani haibagi lambi sida afaba student ama oina aroiba mi ko phawba hingjake haina aihaki adugumlaba pandam thamjai at the same time I have tamsinba lepsade hauji hujiksu malemgi mafam kaya da leiriba success oriba mioi kaya ga I have kusam naraga makoi di tamsin jaraga ideas kaya share tawjaraga hujiksu ai haiba manglam chatsida sat palepsade at the same time India amasung India gi mapan gi mentees kaya da so ai coaching pijari aina mamangi ngasi ayuki morning gi live video madai hang haijaki maiti masa kaya su maiti masa mayam su aina atopa language da atopa mafam gi mioi sing da coaching pijari ba special coaching pijari ba sigi service asi maiti masa sing su phangjage makoi da su pibiu haiba adugumdaba request kaya amalai ai sing hairagadi Manipuri language da igi coaching service hawachadri adugu laiba request mayam si consider tawrasira haibagi adumna adumaina plan haifet ai khanthajari consider tawjari am seriously maramdi aigi time kamaina masigi damakta manage tawsige kamaina sige format se sewat sige Manipuri language ta kamaina mati macha singna hairiba ina coaching piriba sigumba servicing sige khana basi karam haina phangan ba yagadage haibasigi matang nasu I have yam deeply consider tawjari okay masi haijaraga ikoi Wahanthok eiba Punsi episode number 11 da mu lagminarasi aihakna mamangda share tawkiba slide adu ai amuka mayamda haipetang share tawminajage slide tu dagi hausi adu ragade ikoi perspective to khangminnabada ka hena share tawgadra haina khanjai ai slide tomta puraga lakjage sorry yes aikoina discuss tawriba aikoigi framework how to succeed in life by design mase aikoigi aihaki Amazon best selling book from the countryside to the boardroom hariba lyric asida aihakna share tawjaki ba framework aduni hariba framework aduni aihakna masida uchari basi masida maruoina aikoigi steps taruk ni lerise hariba step taruk se aina yum amagi mong da fongdui maramaduna hariba framework ase hangna the house of success and fulfillment aina thonjai magi foundation sina life blueprint ni I quickly run through tawjage akoi ngasigi kaya tare winning skills ki concluding session ase yoshandri mangdai
samna ai masi amtang run through tawjaram ke mamang de khoine discuss taw kibda numit kharani su oire yam thu nai recap amatang tawjage akhoi gi foundation se life blueprint na foundation oi amasung masigi haiba yum masigi pillar manga lei ahan ba pillar se master the mind ꯑꯩꯈꯣꯏꯒꯤ how to master the mind ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ mindset ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ success ꯑꯣꯏꯕꯗ role ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ in detail ꯑꯣꯏꯅ discuss ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯂꯦꯅꯤꯟ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ HOD psychiatry department of RIMS ꯃꯍꯥꯛꯄꯨꯁꯨ ꯅꯣꯡꯃ ꯏꯟꯚꯥꯏꯠ ꯇꯧꯖꯔꯒ ꯑꯩꯍꯥꯛꯅ ꯂꯥꯏꯐ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯀꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯀꯤ ꯂꯩꯔꯤꯕ mindset ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ unstoppable mindset ꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ install ꯇꯧꯒꯅꯤ ꯑꯃꯁꯨꯡ unstoppable ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯀꯔꯝ ꯍꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ mindset ꯁꯤꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏ discuss ꯇꯧꯃꯤꯟꯅꯈ꯭ꯔꯦ after that ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ winning skills की role से करीनो मियोबगी पुंसीदा success ओइबदा skill सिना कदाई फबा मतेंग पांगी skill याउद्रगदि कोई success ओइबा याब्रा यादब्रा skill से करम हाइना करम करम मखल की skill लई अखोई soft skill hard skill की मतंग दा कोई याम detail ओइना discuss तौखरे कनागुम्बना miss तौबिरगदि ममांगी episode सिंग यंगबियो हाइना यहा request तौजगे अदो ngasi skills ki matang da discussion loisin gani adui matung da koi taking action si da koi changsin gani adoi di fourth suba koi gi leg sina or pillar sina winning habits talaye adoi di fifth suba koi gi pillar sina leveraging the seasons of life kunsi gi awang anem ritu mayam se seasons mayam se kar maina koi leverage to gani ko awaba matam kar maina leverage to gani nungaiba matamda isane sabu karam haina manage tawgani so that we can keep progressing towards success towards our goal toward our vision haibidi matang dani ko ikoi discuss tawjadui se hauji makha sathage ekha ki lairik from the countryside to the boardroom sigi lairik sida ina present tawjaki ba framework ne ko discuss tawjari se haiba lairik se यारगदी इसाना पाबीरगदी अमुक हेना सेंगन मयेक सेंगनी हाइबदोइ थमजगे Amazon वेबसाइट चलगा लाइरिक सिगी मिंग टाइप तौबिरगा अदुम लाइरिक असि फंगबिगनी हाइबा लाइरिक असि एकोगी CBSE की टॉपर मध्य प्रदेश तगी महागना निंगोल सिना माग लाइक से पाखरे कोई तेसिन पुनावाला इंटरनेशनली वेल नोन कोई media personality plus entrepreneur businessman mangonda hand over to jabagini koi Manipuri ki local celebrity Capelina sida Sonia Macha makoi de hand over to jabagi picture ni sina koi ki Pooja Bedi Bollywood ki star ki koi ki Kabir Bedi ki masanupi ko mangonda hand over to jabagi picture ni sina adai si matanda Kajal Agarwal Singham gi कोई actress को Bollywood की actress मांगों दे hand over to जबगी picture नी को लाइक से दम widely में हम पानारे अदे इधि सीना ऐहाकी दम कहता रहे ऐहाने coaching पिज़्ज़ा बगी दुम लबा picture में हम नी ऐगी mentees में हम ऐगी colleagues में हम discuss तो जबगी picture नी अदे मंतुंग दे कोई से life blueprint लोग है master the mind लोग है हौजिसे winning skill actually winning skill ngasi akoi close tawgani okay adu mutungda hauji akoi ngasi se we will step into the next topic taking actions se koi ngasi discussion se koi ngasi haujagani aina haijaki baduni se aina phangjaki ba award kharani adum aina Northeast Gaurav award pride of Northeast award Assam government degi phangjarakpa ai sum khara uchabani sina honorary doctorate phangjarakpa this award khara du okay winning skills la asi ngasi conversation la asi okay matang sida ina winning skills ta ko skills ki matang da khoi hard skills soft skills mayama discuss tawre khoi ki skills ki matang da skills ki punsida skills hai se kari gi damak darkar taino skills ki makhal khoi loine discuss tawre ado अखोगी स्किल्स की रोल कदाई फाव चावी
ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯥꯏꯟ ꯁꯦꯠꯁꯦ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯁꯨ ꯑꯟꯁ꯭ꯇꯣꯄꯦꯕꯜ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁ꯭ꯀꯤꯜ the right balance of soft skill and hard skills se yaudragadi aikoise punsida success oibada oithokte haiba ko aigi highest level aigi best version phawba puthokpa se possible oide haiba sigi matangda aikoi yam detail oina aikoi discuss tawmina khare ado ngasi skills ki conversation gi aroiba concluding oiba part ama oina aihang mayam da share tawjaningi se skill se karam haina develop tawgani skill develop tawbagi process se kari le step se kari le haribe skill mayam se karam haina develop tawgani ko sigi matang da I proven noiba step mari manga ka share tawjage skill se suppose I say so AI gi matang da I tamningai khalase AI gi matang da skills tamningai khalase what are the processes what are the ways what are the steps natraga I se karigumba makhalgi suppose leadership ki matang da skill se develop tawningai khalase I want to develop on the leadership skill adu itaragadi kari hoigi process leidugi natraga na I se software tamningai khalase I want to develop software development ki matang da tamningai khalase adu di how what are the steps what are the processes how do I ko karam haina gi skills se develop to bayai natraga I sales ki skills se tamne hai develop to ngai khalase skills mayam like there are thousands of skills in this world ko high skills se suppose business ki related accounting ki skill ai develop to ngai khalase natraga na I se public speaking gi communication skill gi matang da natraga presentation skill ko natraga how to impact on others influencing skills ko natraga is a keno gi matang da how to train people mingon da training kamai na pi gani matang da skills develop to ngai khalasi natraga oza ama kamai oi gani si matang da skill develop to ngai khalasi ai painting gi matang da skill develop to ngai khalasi natraga ai isai sakpa gi matang da singing gi matang da ai skill develop to ngai khalasi ai natraga ai dance ki matang da I want to dance I want to learn how to dance ko dancing ki matang da skill develop to ngai khalasi there are thousands of skills that we can develop ai data entry ki matang da MIS ki matang da ai skill develop to ngai khalasi ai marketing ki matang da skill develop to ngai khalasi ai branding ki matang da skill develop to ngai khalasi ai larik iba ki matang da how to write a book ki matang da skill develop to ngai khalasi there are thousands of skills that we can develop ai gi isagi pithok na reiba pithok pireiba skill dugi talent dugi mari leina bada skill any skill ama develop to base sigi skill development khuding mukta any kind of skill da khoi apply to ba yaba process khoi proven process manga tro icham chamba process ngaktani mayam adum khangbiram gani ayamba se adubu aina platter amada in a structured manner ai thamjabani ko pusida line lay haina laiwa hairi bani haina ko ahlaman sina ipai pusina takpirame ko yam chumbo wafam ne aduna luri base line lay ba posting je koina ignore to bagini aduna ai mayam khangbi bale ragasu si repetition ni reminder ne na khanbiyo natraga mayam na karimba ano boina thogasu ano posama tamsin bani haina khangminasi skill development tawbagi procedure sing hairagadi sida leijare okay ahambada having a mentor koi mentor ama punsida leiba haibase adukki matik important toy punsida mentor ama yaudragadi khoi punsida mai pakpada kaithongoida aigi ahenba level aigi highest best level do achieve tawba oithokte ko aikoina karigumo tamda confusion orakpa karigumo tamda mangi lambi mamsilakpa matam karigumo tamda depression orakpa matam karigumo tamda confusion orakpa matam karigumo tamda doubtful orakpa matam aina tawri sibu chumira chumdrabra natraga what is the best way haiba singsigi matangda khoi mentor amana aibu guide tawbiragadi aina chachariba lambi duda on track progress tawraga aigi pulsido kahatare best level the best version da puthoga success achieve tawbada yamna mateng pangi sina best way ni mentor sina khongthang khuding da ingonda lambi takpi gani ai khutsammaga ai highest level phawda pukhat pi gani
mentor se kanano igani haiba kanda mentor haiba se experience lairaba mi ko aina chachaningi ba lambi duda aduda expert oiraba mi aina punsida ngasidagina after 20 years natraga after 10 years natraga after 5 years natraga after 30 years aina thungi ba jaga do already thungaga leigraba already achieve tawgraba adugum laba miyoido mangna mabu mentor ama oina aina loinaraga if required maunda sen ppu maramdi mana service ama pitaragadi maunda su aigi guru daksina pibam thoi anything punsida ka hatare aina highest level yogi haitaragadi you need to spend time you need to spend energy you need to spend money ko see importantly oi the next akoigi larik paraga su yai larik paraga su akoigi success achieve tawba yadaba nate skill develop tawba yadaba nate akoigi Elon Musk ngasi ko prithibida khwaidagi sen paiba nupa Elon Musk ko ngasi dagina sahi 20 mu mamang da masa migi sel putharaga hingamba bi millions of dollars ko masa migi sel putharaga hinglamba mi ngasi na prithibigi ki khwaidagi hena ina khunba sen paiba mi adu oiraba mi se magi punsida mapun se super se ma physics ko yam pamjaba ko physics se adum like para mai ayam knowledge se 70 to 80% knowledge mana ngasi leijari ba se hogi mana hogi ka reusable rocket launcher mana seasonary ba hogi SpaceX kan lari ba adai hogi Tesla kaina car magi company ko driver yaudana chenba car ko si lari ba mayam se sigi nupa se ma se ayam ba magi skill se larik paraga develop tori haire haibi mayam na at the same time koigi larik pa base baru ena successful ore ba mi punama ki habit amo ena mayam na high post lawi manam di larik parakanda koigi maru oiba powerful oiba knowledge powerful oiba skills kaya tambi ai next ai koigi online courses hojiki internet ki matamni internet ta ko changpiraga mayam ingona second da pibiu ko just 1 second. Thank you so much. Adana online course se actually maru oina hojik se internet ki matamni AI ki matamni online da any and every kind of courses hujikan akoi se adum tambai ai ko acho ba college acho universities ayamba online da adum courses offer tawri natraga for over success or ba miyo ke adagi mentorship lobby ge haraga su housing matam se online da adum phangi hana gi matam da di koi any meeting ama natraga any courses ama yaw base any course ama yaw base koi physically maham du chatlaga attend tawdragadi hariba course adu tamba possible oiramde aduba housiki matam da di koi internet se almost koi every nook and corner of the world yorabanina internet ki through the online ki through the koi almost every kind of courses koi adum tamba yare karigumba courses khara lay adu di koi practically ko yamna practical oiba for example doctor hire se doctor tam se actually physical surgery gum yaure makan makan gi physically kano da koina yingaga di isana experience tawraga isana surgery tawba gumba natraga koi gi haksang gi part kaya do
isana pairaga touch tawraga feel tawraga yengbagi adumnaba darka tarako matamdadi hoi khoi skill khara madi sector khara amada feel khara the skill khara madi khoi hojik su physical intervention gi physically tambagi darka taba leiri adubo ayamba feel da di khoi adum online da tamba yare adu even in medical khoi gi kahtare doctor tambagi matang da su mapan gi foreign country amadagi yamne specialized oiba mi amana ko yamna khang hairaba mi amana karigumba khara aikoida demonstrate tauge haiba natraga takpi ge haiba gi matang la asu ma physically mafam dura laktraga su online gi kuthang da advance oiba technique ya tamba yanare even surgery for the surgery to for the mapan gi doctor specialist ke ana khoi remotely ko guide tawraga adum surgery to ba yaure aduna online tambagi online skill development gi process asi yamna hoji reliable oiba khoi gi sale amasung sale su mayama kanba khoi gi sale lik na changba at the same time travel time is money ko matam gi mamal se yam wangi aduna it saves a lot of time, it saves energy aduna yamna convenient oiba efficient oiba way of learning se khoi actually online courses sina oirei adai next high sina khoi gi formal training programs isana isana khoi gi sise physical soiba yai natraga online soiba jai khoi training program khoi gi formal loiba courses sing ko bits and pieces nataba khoi aina hoji ki online habe da maru ina makhalani thong na yengba yai online da khoi gi ngasi YouTube yenga अखोई स्किल मैम डेवलप तब जाए फ्री ऑफ कॉस्ट फॉर्मल कोर्स नतब को अखोई फॉर्मल लोइबा कोर्स अमा नतब अखोई बिट्स एंड पीसेस मफम कया दगी कानाबा टॉपिक कया कानाबा वीडियो कया येंगा स्किल डेवलप तब जाए को अदुगा पुसिदे एडवांस तब जाए फॉर एग्जांपल अखोई बराक वैली की बेराबाग हाइबा को खुंगंग अमा लै यामना पिकटक तब याम नुंगसीबा अई पोलकपा जगादुगी मनाक्तनी याम नुंगसीबा लमनी को तुरेन मगी मपानदा ताबा हारिबा खुंगंग असिगी अखोई निंगोल अमा हौकिबा चहीदा अखोई मेडिकल एंट्रांस पास तौरगा मासे डॉक्टर तंबा हौखरेबा को अदो माना मेडिकल एंट्रांस तमक पसे एंट्रांस थारक पसे सिगी प्रिपेयर तौबसे कनागुमम द ट्यूशन नत्रगा करिगुम कोर्सेस नत्रगा करिगुम कोचिंग क्लास अमत लौखिदी मासे ऑनलाइन दा sorry YouTube yengaga matam jarakpaneba free da piba courses mayama YouTube da leiba sing do ko aigi se hoi oza mana barak valley gi professor mana haiba pose share to bi rei ado aina thamja ningi se कहता रहे online da hoi gi formal loidaba informal loiba way of learning mayama lei adu dagi so hoi dum tambi yai ado idi amu formal training program se hoi ko online da so oi bi yai the physical so offline so be ko aduna akoi mafam dura chatlaga formally hostel laga leiraga campus dura leiraga tamba ko ado sima yai it's also a very good way of learning ado ragadi formal certificate for certification natraga formal recognition mayam su phang pa yai ko ado si sima leire next time hygienic se akoi job shadowing program ase kaino hai kanda aina sidi maru oina thabak tawroba kanda si oi thabak tawroba kanda any company amada aise ko aigi line to the khara expertise oina bagi damakta khara hena khang haina bagi damakta aigi line to the already experienced oiraba maybe most probably good performing team member ko aigi same level gi obi yai natraga aigi higher level gi obi yai for example aise executive amana inkala seba ado aigi thakta leba manager ama ai thakta leba sorry aigi thakta leba manager am ga loina na haiba pose to wi yai or aigi same level da ko khara experience oiraba ko good performing oiba a good performer maybe the best performer of the team maybe ko maga loina na akhoi gi job shadowing haibadi mana tawri bada sum ai mai maning da dum mami dawna inera chatpa man tawri se dum yengba mana tawri ba start because he is the best performer ma se phajana job da perform tawri ba miyo mani ko ma se
kaya tare mayam na look up to tau nari ba dugum da ba miyo e mani aduna any company da si se company sing na si se yam na toy na sijina ba hoigi way of training style amani masi se hai ba company da best performer natraga kara senior ba miyo e magi marum da anova hoigi miyo e ma anova employee ma natraga skill develop toba gi dakar lai ba employee ma ko ado hari ba employee do experience later natraga best performing or team member duga luina na maga mirroring tawraga haibadi magi image tawna magi marum mami dumaina loina raga koigi thabak tawmina ba asumaina tawba kanda magi skill do next level develop tawbi yai ko sina job shadowing program kawre ko sima yai next taina lakchaningi se koigi professional degree ama tamaga aikoi skill develop to yai professional degree se koi for example engineering BE degree koi MBBS kain hariba mayam se ko MBA tamiba makhan gi koi gi any skill mana pamjari ba field da adum degree course ama adum leramni hariba courses ase aina tamjaba kanda hariba field da ise skill mayama develop to rakani at the same time degree do lorak kanda igonda certificate ama phangani hariba certificates in agi qualification gi evidence ama su igani sida phangak pai haki mark sheet gi matungina agi aina tawjariba job natraga anywhere aina changhiba kanda igonda aibu masak khangbiba natraga igonda opportunity hena piba adugum laba oi maramaduna hariba ina uchariba akoigi process tarukasi skill develop tawbagi adugum laba akoigi proven oiba kanaraba ways of developing skills ngaktani ko so matang asida ikoi skill gi matang da discuss tawba ngasi loisinjagani skills ki matang da if anybody has anything or any questions skill ki matang da wahang hangbiro ay adum reply pizarake ko any si matang da chithan anthau banatraga any doubt natraga any questions later su adum question hangbiro ay madugi reply adum pizarake mathang ai khoi mathangi topic tamu laksi sorry Sigi framework sigi matungina the next topic that we are going to take is taking actions. So next topic is taking actions ko. So actions sigi matang da ingasi in detail oina sarakpa summary ma thamjage adugi matang matung da mu ekoi se action gi matang da mu deeper saminasi. Ekoi any thabak punsida anything ekoi na toba kanda ko any punsida any dream mama natraga any objective ama punsida thamba kanda aikogi khwaidagi ahen ba makhan gi master plan su leijarasanu natraga aise aduki matik skill da su develop oijarasanu I am a highly skilled person I am a skilled person so oijarasanu aise I am a knowledgeable person am so oijarasanu aise actually kaya purpose driven person ama su oijarasanu adugu karigumba ina action lawdragadi punsida I cannot achieve success in life. Pablo Picasso hariba koi world famous painter man haramiko. Action is the foundational key to all success in man haramiko. Action lobasina punsigi kaya success achieve tawbagi foundational key ni adugumba so ni adugumba chabi ne haibiramiko. Aduna sida ayamasu haijegi ko punsida ekhoi any dream any ekhoi punsida pandam leibase action lawdragadi kaidongoida masi fulfill tawba ngamoi recent oiba studies kharana su hairi ko recent oiba studies most recent studies in some international level universities moi research ta kamaina haige haikanda ko ekhoi punsida miyoi bagi punsida ahan oirakpa matamda hanurakpa matamda masi muna taminasi ko aikoina ahan oirakpa matamda pangan sonjilaba matamda
Punsida maruoina, Aikoi Punsida Hinduris and memory at any coin Hinduris. Pangan Sonzilla Pokanda ko. Once we become old, Aquina Hanu Rakomatam, the Han Gimatam, Rekomatam, the Pangan Sonzilla Bamatam, the Maruina, Aquina, Chatpa Kotpa Warak Pomatam, Punsigi Kahatare, Isai Sugi, Kumai Pomatam. Ko aine also a dream semgot pang maktaba matam aina also a thoram thodang kaya lobang maktaba matam sida koine hingdori se hingbagi pambai se koi memory se hoye aina punsida hingkiba past koi experience mayam do angang oring dana ngasi bawta hingkiba punsigi aina thokiba thodo kaya aina taukiba afaba karma phattaba karma ingonda mina torokpa kaya aina achieve torokpa kaya achieve toromdaba kaya mayam punamak se masi ningjingaga memory tawraga hingeba aigi memory sina kariguma nungaiba pi daraga dei punsi do lemhoriba ina siba phawbagi siba tanba phawbagi hingdoriba punsi se pangan noma gi sondaraga hing toy punsi se nungaiba makhal gi peaceful eba punsi mo oiba ngamiba aigi memory sina nungaiba makhan gi punsi adugumlaba memory pi daraga di adugo aigi memory sina kariguma nungai taba makhal gi memory pi daraga di aigi lemhoriba punsi se ngasi dagina aina hanuraga noma gi panganse dum sondara day by day ai panganse dum sondara ga gi siba tanba phawbagi hingdoriba matam se sigi matam se khangma ngamdaba nungai daba shanti leitaba ko peaceful loidaba phamung de hippasu hippa yadaba tumba yadaba ko chaba thakpa nungai daba thamoi nungai daba tamna wakhan gi anawa lakpa sigi phimda oiba aduna sida khoi studies mayamna Koida research na high se kaino haikanda aina punsida karigumba ma tawjage haina khanjaraga aina tawram dabadu aina pangthom daba thaba ma pangthokhi dabadu adugi pangthokhi dabagi China se pain dabase si atukki matik painful oye hai aina ahanur pakanda hingaga aina ahanur pagi punsi hing pamatam dane aingonda chaitheng pibase sigi chaitheng se yam thina painful oye na hai punsine thauram amai tawgen khalaga thauram se pangthom dabase aina ngamgadra ngamoidra khangdeko that is a different matter aina thabam tawrakanda khangdoi thabak to tawdanai punsi ai koi myam assume to punsi da si tawra kai kana doino si di success oi roi da poni si tawrunu ai tawsu tawdri ba ina assume tawi haibe assumption se karium matam da chumi karium matam da lale ai assumption se lanbagi maram kaisu natiba ai assumption ai assume tawri se tawraga success oini bu hairo oiroi bu hairo aina assumption tawri sigi basis se maru oina human being na tawri se ai past da phangna khra ba experience ki matungina just tawbane mamangda o mana si tawbada si success oi hide aina si tawrubada si success oi hide adu idi si pose manaba situation oi bani na tawdoi ba thabak se manaba ni si success oi roi haibe thadi past tawki ba ai experience past phangna ki experience ai punsi da thoki ba natraga ina khangna chana ba migi punsi da thoki ba natraga ina lyric paru ba natraga some video ma yengu ba haibe thadi ai mind da lai ba register tori ba information mayam se past ki information mayam se sida basis toroga in a future to predict to yebasi oi be ya ina traga ya de na adubu mat time changes past the like situation condition do future ga mana roiba condition environment situation mana da baduna maram oiraga aikoi gi mamang da fail hu poto tungda mu to bada success oi be chances su lei karigumba high process na khoi gi scientific oina logical oina sang boi taraga ko adu si matam discussion se sinate discussion in haijer is a punsida action low da basina punsida yam job regret we heli hai base mase mayamna ka hatare aso university da research tawba kanda si proof tawgraba dumba point amani action low basi ki kana bakhra gi matang da ikoi hyper discuss to minasi action se koi na discuss to se maru we na action gi matang da hauji action loraga kana bakhra gi matang da discuss tawni adu gi matung da koi action lobo da apan ba ori ba pose karino what are the roadblocks to taking action se lobo kanda koi da block tori ba pose karino mai pan da ba pose karino adu gi matung da koi action se khwaidagi asingba makalgi smart action se karino adu karam haina logani haiba mayam si matang da ko akoi discuss tawgani ko aduna action lobagi kana base ahan bada ina hainingi se ko yam nai samna thamjage isage language ta any doubt there so I be you
ko adum ai repeat tawjage natraga ai reply pizarake akhoi action sina punsida success oibada mating panghalli success achieve tawli se kari gino kamain tawgai da akhone any thaba ba tawbada result ma piye aina chak thongadi chak to oiri chak oirak pase result ne ko ai yam chamna example khara thamjage ko aduga aina chak thongbasina action lobani chak oirak pasina result am pirak pani natraga aina sidagi khong na khara chat taradi ai mafam amda yogi si se result ne aduna any thab aina action ama loba kanda result am piyeba action khuding ma result piyeba result pi da action leite ta pan afaba thabak tawraga afaba result pi phataba thabak tawraga phataba result pi si yamna chamba wari mayam puno mo loina khangna ba wafam ni ko adu bai remind tawjabani maram di se perspective ta ai pusin jarakpani ko aduna any thaba ama ina tawtaraga di result ama soidana produce tawrakani ba karigumba aina tawriba thabak to aina achieve tawningliba vision natraga aigi pandam do adugi line to the thabak tawra saladi no magi result macha piraga ai adum advance oraga ai punsida success ohengani aigi success saibo soidana ai achieve tawgani aduna akhoi continuously action loba kanda punsida aigi ka hatare punsida ningjariba aigi pandam do thungani success oigani ko next time hygienic is ko punsi de action loba haibasina punsi the opportunities kaya koida hangdori for example the wam haijage ko ngasi ai lambi phatte haina ko ai se mafam de sakado the lambi am phatta bani ne chalaroi ge ne chatta ba yai lambi phatte na ai khan se excuse amani adu boina chaliba lambi sida ko marakta chalakanda who knows lambi du gi side ta chatpa jaba lambi am leiramadi natraga lambi do khara chalaga mu lambi do pharamadi semjin boiramadi natraga lambi do kangamadi lambi do pharamagadi adana aina lambi se chatla kanda ko opportunities mayama hangdori ado mean haiba ko you miss 100% of the shots you don't take an haiba thadi aina agi punsida lakpo opportunities mayama lakpo yaiba aina action do lodra deba 100% opportunities mayam do miss tawi adubu aina action lobu taragadi hoi khara amada I fail oiba yaiba adubu khara amada I success oigani adu di advance oigani adu for example cricket sanamada hairase short side amne cricket kitang ai mind se relate to no wi ko aduna ai cricket sanaring khalase ai se batsman am nai khalase ba ai batsman se crease the bat paraga ai se pham ai lep lai re ba ai batting do bagi ado bowler no ni ball se langai ba ball se bowling to re ba one after another ma se bowling to re ba ai ball khuding ma ai thado ke ba do di ball khuding ma ai miss to ni adu ba ina ball khuding ma attempt to taragadi ball khara ma run low da busu yai ball khara ma di ai 4 natraga 6 ai hit to busu yai aduna aina haijaningi se you miss 100% of the shots that you don't take karigumba if you take the shots punsida isana action do low taragadi opportunity do aina grab to taragadi khara ama failure su ayamba da I success oigani ba aina toriba approach to chum taragadi ko aina left na to taragadi aduna action low basina kanari se opportunity punsida lakpa punsina taibong panda punsina ko da pina biri ba opportunities kaya do adugi advantage low se action low mi khaktana adugi advantage low ngami be action low dragadi adugi opportunities kaya do phangba ngamde next time haijani se action low ba isina punsida ne yam chawba spirit ama ko da pi ba aine action se low pa kanda ko ayom haige example ama om haijage aina yensang ahawba ma thongai khalase yensang ahawba ma thongba se aina thongba loraga yensang se puthora se result ni ko ai product ni ko ina thapuk sujar ko dugi yamna hawba yensang mo ira main khalase mayam na su appreciate taw rin khalase ai gonda nungai bang ka moral booster mo yeba punsida aina chali ba lambi du dai gi profession du dai na one after another aina ko action laura ga advance oiba kanda ko advance adum oire chat pa kanda ai ngonda moral booster ma ngonda spirit ama pieba winning spirit ama sigi spirit se achieve toro mi khaktana feel to bagam na ina why na wa phung do pangam di
masigi value se yam wangi ba si se yam soba booster amani ba dopamine amani dopamine dagi yam hen kre si se ko inspiration matam prong da maung da ko confidence ama conviction am pirakani for example kogi student amaga compare to ba ko student bright obe student ama mase class kudingi class third tasu fourth tasu fifth tasu sixth tasu seventh tasu eighth tasu 10 tasu top 10 top 5 ki manung da dum chalaga chatle khalasi natraga mase metric tasu mase distinction lawre natraga position lawre khalasi asumai na dum achieve tora chat pa dum chat pa kanda ko magi wakhan da pok toriba magi manung da yaw toriba magi nung da leidoriba confidence spirit to this tonga le हाइबा सिंह माना constantly action logi bagi damakta action dugi result toina mana success orege step by step progress or result pakanda lak padum lama pakhalgi mind da leiba nung da spirit amani sigi spirit se sen I say $1 billion price se spirit se leiba yaba spirit na teba si sina miyoi bangi punsi dane ang pamakhalgi sakti thauna tawba ngamba piba ngammi asigum laba pot sakti se spirit se atumati powerful weba hairiba sing se consistently action loba mi tan ngammi phangba ngammi sigi spirit se yamna wangba value ni ko I hope ai khangjaba language ai phongdok pangam je khre na khanjai but hairiba spirit sigi value se yam wange next ai na thab jading ni se aikoi gi samaj ta ngasi aikoi gi taibung pal si da ngasi aikoi gi aikoina leiriba community da atopa community da aikoina leiriba state sida atop aikoina leiriba state sida aikoina leiriba country sida aikoina leiriba world earth prithvi sida ngasi leiriba population sigi almost 50 to 60% over 60% se makoi se stress ki anxiety ki problem leire ngasi ki time ban sida si research khuding mang haibo apamni karigumba state khara karigumba district khara da dc se 80-90% 85% for yo makoi se ai se anxiety ai gi depression laina nare haina masana declare to the bagi wani mana chalaga doctor da layeng u the bagi wani natraga mana kana gunda consult to the bagi ofum khaktani lehuri se adubu tasing na check tawraga di makoi se anxiety level se koi gi stress level se depression gi level se normal loiba condition da gi red side da red zone da leire aduna excuse me thank you aduna khoi gi taiyung pan sirang asi hingi ba mioi se khoi gi state khakta gi wapam nate se entire world is the us the research khoi gi keno body mayam mana declare to re ba khoi gi country do almost 60% missing se khoi depression gi problem le ado khoi gi country india da so dum dumai tawi khoi state khoi northeast so dum adumai dum tawi karingba district khara da dc yam wangi ado seems to high stress anxiety se sigi reduce tobagi yamna chawba process ama se kaino that action lobe sine haiba kok yamna nungairector di kok yamna sara di tawhum khangta di mapan chalaga walking chaloi jogging the walk chaloi anxiety pub ado see just it is one way of taking action physical exercise physically action ki kitang activate to wahai bane ba adubu punsi da action lauraga chaliba mioi do mark stress anxiety maung da lag pagi condition se situation se kaya oi roye leiramba tar su mai punsi du da man chaliba lambi du da man action mai mathau whatever mai kaya ta duty we be any mathau we be मासे करिगुम टीचर मोरदी हाइब लाइन दो ओजा मोइना हेन तमसेलगा हेन रिसर्च तौरगा छात्र सिंगी फनब तौब माने करिगुम क्रिकेटर मोइदारी क्रिकेट हेन प्रैक्टिस तौरगा एज ए गुड क्रिकेटर कॉज मासे बेस्ट क्रिकेटर होइना बहनब मागी बेस्ट पर्सन द पुथोना बहनब if he or she is a homemaker as a homemaker yum do phajana yum du gi phana ba khoi family members punamaki yai phana ba nunga yai phana ba ko nungai ba home ma oina bagi house na tabako kogi hindi da makan hai nei ko building se makan do kram haina ghar ohen ba ko you kogi ka hata re meter on da ka hata building ma oina ba building da kogi
yumban kai pan koi imung manung nungai ba imung manung ama kamai na ohen ba building se imung manung kamai simgat ba the homemaker am oina su kari mana action lowri hai ba do adu yengsin ba yai any mioi ba any field da leba mioi ba se magi mathau do thabak se continuously yamna khoi engross tawna mathau suragal chaliba mioi do mangon da depression oibagi stress oibagi phibam lairamba tarabo do madu reduce on ba mi aina se science na ma se proof tawre aduna aina haijaningi se aikogi action loba haiba se punsi da sigi kana ba se adukki mati yam khre aikogi haksangi mental well being da mating pangi ani subada ingonda punsi da success oibada mating pangi success achieve tawbada adaidi khwaidagi maru oina aikogi punsi da adumlo makhalgi spirit ama conviction ama confidence ama save create tawi madudi punsi de mak se akiba mi mo iroi confident over mi oineba ai punsi da miyoiba na ngasi worried oiri se kari maram da worry oi kari maram da mi pai ba poi miyoiba se matam prum da mi pai ba ma poi maduna mi pai ba sina maram oiragani aigi en tanaris ai hayeng kai dawni aigi se leina aigi haiba pota fight tawnaris se kesun nati insecurity na maram oiragani mangonda mi pai ba ma lei akiba ma lei confident oiba mioi da adumba high by insecurity to leiroi maunda sen leram bajai leram da bajai natraga any condition da ko ma confident oiba mioi do ma akiba se leiroi bi bai bai se leiroi karigumba thabam to da magi thabak ta magi wangang sangang da mana chalak pada mana kam da chang pada feel to bi gani ba si mi se confident oiba mi nen hyphen imagine to na jing biu pusi da no magi thingnari ba mioi mayam gi marakta kana adom na confident oiba mi ma oina ubige kana confused oiba mi ma oina ubige kana lambi da kaim da khangdaba mangba mi nai ubige kana punsi da tamjaningai oiba mi nai ubige ado ai matang sida samna ani da puthorke amana confident oiba mi amana energy low oiba confused oiba mi adana punsi da hariba mi se aigi kadu sang pada ina wari sana bada feel to bune my body du dagi my body language dagi adugi frequency do emanate to bune spread to bune ipom sandok padawna sagar da ko wave sandok padawna mana sang pakanda mana wam phong dorok pada wafama ma hairak pada manak tele mi sing duna haiba energy se adugma confidence leba positive oiba possibilities kata hoy ne uba mana ngang thorpa da tayang pan da ko impossible have se u da ba possibilities kata uba adugum la ba confidence ki degree do feel do ngam mane ana sigi mamal se si sel na leba phangti si po se phangi do saurang na ko maru oina sorry sorry taking action haiba action sigi matang da kana ba se masi mayam se akogi action lobagi kana ba samna ina phongok chabani ado mathang da koina lakse doriba topic se akogi action loba se aduki mati kana ba du mati ka phaba posak ma oiraga de du mati punsi da maru oiba vital oiba port ma du maino oitara gadi aikoini action loba sida ayamba matam da aikoina action loaning dri se karigino miyo bene action low dri se karigino for example aina hijackriba panjakriba action loba yi kana ba mayam se ayamba mi adum khangbirang mani ko mapung phana pulapna ina thamjariba perspective se sumaina natragasu sorakna disi gi matang da dum khangbirang mani ba adubu aikoina action loba se low dri se karigino action loba se da ningan nari se karigino action loram tarag di miyo ba kuding se loina success oram gani si action se loram dri se karigino ko sigi road block se karino sigi matang de koi discuss tau jagani ko next aina haija doi se action se low re na kalasi sigi road block se koi na resolve tau re kalasi resolve tau ge action se adum continuously low makan gi mi mai se oi re kalasi I am a person who consistently take action consistently low badum lam makal gi mi oi mai se oi bangam jare isa na isa bu develop tau jare kalasi aduna su yara bra aduna to some extent yare na haijage adubu that is not the best situation
punsi the best situation I say smart action nama loba biyo emo itaba aina lori ba action se aina khajitang met pada khajitang action nama loba da button nama press to bada result yamna chaw thopa aina lodur ba action se thabak na khajikta result na yamna phangba asum makhal ki thabak suba gi mong sina karino smart action how to take smart action si matang da mulak sagani ko aduna hariba topic sing se ngasi discuss ngasi se already 9:40 tasale aduna mathangi episode ta mayam ekoi discuss to minersi hariba topic sing se action gi matang da how to take smart action how to take action ko high sing matang da what are the roadblocks to taking action high sing si matang da mathangi episode ta moi koi discuss to minersi matang asida I amuka hana mayam da request amatang thamjage aihagna hawachariba movement succeed by design hariba movement how to achieve success by design punsi da karam haina wahanthok leba punsi ma semgut kani punsi da karam haina by design success achieve tawgani haiba sigi matang da aihagna hawachariba movement sigi videos mayam sigi platform sigi matang da maitei macha khuding makta isana khangnaba ekoi region da leiba mapan da leiba पृथ्वी एनी जगह लेब मैती मचा खुदिंगमक्ता यारगदी शेयर तौबदा थुंगनबदा मतेंग पांगबियु हारिबा प्लेटफॉर्म असगी कानाबसी मैती मचा खुदिंगमक्ता मसी फंगबगी अधिकार राइट अदु लई हैना हांग चिना थाजै अहागना अहेन ममतम काइथोकचरगा अहागी पुंसीगी तमजरकपा तमसिनजरकपा learnings kaya lessons kaya share tawjaba अहागे research based अदुगुमलबा techniques kaya tricks kaya अदुगुमलबा frameworks kaya इरेचा सिंगा share tawjaba amasung aihagna malemgi success oriba miyoi kaya dagi hauji hauji su tamsinjariba adugumlaba frameworks adugumlaba tips and tricks adugumlaba strategies kaya do aina share tawjariba punsida karam haina success oi achieve tawgani haibisgi matangda how to live a meaningful life haibisgi matangda aihagna tamsinjariba aina kaya hatare compile tawjariba sigumlaba topic kaya strategies kaya contents kaya se yaragadi meti mesa khoting mukta yohan bada mayam gi mating pang view haibase ai amuka mayam da nolukna request tawjage okay masi haijaraga ngasi gi oina one thok leiba punsi episode number one thok leiba punsi episode number 11 asi loisinjabagi yathang nijari mayam punamak mathangi episode number 12 tamu ekoi how to take smart action sigi matang da ekoi discuss to minasi masi haijaraga mayam punamutagi ngasi kaina na baya thang protocham lawjari mayam gi nusiba mayam gi viewership mayam gi support sigi damakta thagachari thank you so much stay happy stay well stay joyful and stay successful thank you so much